Abok Kuramjari. As daw yadong male abo he Kuramaga lai kangsi kinge. Do Abok ki ming laifam se amta habi uba Assam kadai wa de. Haji tadi Assam Udarbon hai tare silchare Udarbon. Hoi hoi. Pokpham na Jaribon Thengong khun nai batu kai. Mang mo say lai se silchare ki Udarbon ai na khna ba. Meitei khul ne ingda se. Jaribon dagi Udarbon da iyam palak pa. Ado Abok ki chahi ji kya gati marfu ga tare churaba. As ado marfu tare chuba mi demand ko Abok se skin loina hai unsa se tingna phajan leiri ba. Ado swai ji Udarbon ka wei ko Abok. Udarbon ka. Ado Abok ti ikoi gi Manipur gi mapalam sida laibada marmak ta ga ti Manipur ning bi ga yaw bi bro. Ningyangi mi Gobinji ningyangi. Hoi hoi. Gobinji khurong gaina lan haudringai da Cachar khuramaga luk chalaga khuramaga. Hoi. Aduegi adum hale ajumda. Chahi kyam ke mamang duna Abok na Manipur chakhibase. Lan haudringai mamang chahi kyam sungrani ibem to. Chahi mari mangam chirama. Hojiki ekhoi hojiki thoiba Manipur gi lan se haudringai da. Meitei kuki ga tawdringai. Lan se tawdringai mang de chatlure ba. Adudi Govinda khaktang chang pura natraga asai Mahabali ga changai. Mahabali ga. Aduna Abok ki ahanba Manipur chatpo oiduira. Ahanbani. Unta chacha gyai laira banina. Hoi. Chatpa ngamdaba dugai sumyung ga tawna icha jing ju tabang ingang tawre dugai isu talakpada isu ju ada karino tammanai na sale. Hoi. Adadi aina mama singa bem leiringai da aisu amtang chatna Gobinji khurang gyai duga. Ima chatna chi chakani. Kana chaminai ba Abok ka. Maga chalin. Indom chaga. Adudi kuina khanjarakpa Manipur amtang chatkene khanjabudu Manipur yaubo mikupta kari phauge thamoida nungai ba phaugi Gobinji du khuramaga hoi pien bai do oi ada Meitei myam udadi kari phauge Meitei du urga ni nungai dana hoi hoi asigana mayang marba kari tawdana jana na leibani dana hoi ada Meitei ngakta du ubada Meitei ngatani yamna pen mo po ongone ba thamoida ko ado ada Manipur gi chai chang ji kai di charake kari Gobinji gi jaluk hawbado da chai ado de mathen di khram suramani khalle uti dagi kai dagi mathen kyam ti suya Abok na be khandi gi da okhan jami bungo hai ba ngamdre kaure kuidna hoi ado Loktak pat ka ti yoruktre jawrubra jawruktabra duin nang pabung hoi du ga di chaluidna ai chatra lapa ba Sagol banda chakko ho chalu Manipur da ima khoi gi mari mata se kana lai kamai taw ga da leite ne bungo amta leita ba hajikti thogle monor mayum chagai gi andak hak se ichani pasga amtang sagai khangna si aina hoi chi che thare hoi sagai pun bai do no sagai khangna ni tawrok kan ji ga ichani pa hanjel kolang leitri ba hoi khangna ge tawrok pada adu gi matam so lakani adu ga ada Manipur le lebi myam se ekhoi Meitei myam le ji jinau ngaktan natra aduna ada lakpiram dana Meitei ga haidi ngasai Meitei myam do ubuda Abok na yamna nungai haina thambiribado ai soidana madugi nungai adu to buji gaina chaluri mi lai chu khuramu gaina hoi adu Abok ngasai gi Udarbon hairiba mafam se masi se sida Meitei tarami se haidi kamaina tarakhibano adai mi chi chawrakna swaida kyam sagai kyam gati leibjan habitang haibiu dum leida sagai ri okha gyamna ado khoi se he hawbam diaba hawbam je di akhoi gi egapuren pokpa idhau che mamang siga pandit am leiram ai pandit siga lai tamba lakpa siga lai tamaga duga
ꯇꯝꯕꯤꯔꯤꯕꯁꯤ ꯑꯣꯖꯥꯁꯤꯒꯤ ꯏꯃꯨꯡꯁꯤꯒ ꯅꯤꯉꯣꯜ ꯂꯩꯔꯕ ꯍꯣꯏ ꯅꯤꯉꯣꯜ ꯂꯩꯕꯗꯒꯤ ꯁꯤꯒ ꯂꯝ ꯃꯆꯦꯠ ꯑꯃ ꯕꯪꯒꯥꯂꯤ ꯍꯥꯏꯇꯥꯔꯦ ꯂꯝ ꯃꯆꯦꯠꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯡꯅꯔꯒ ꯑꯁꯤꯒ ꯌꯨꯝ ꯁꯥꯛꯄꯗꯅ ꯂꯩꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯇꯧꯅ ꯂꯩꯔꯝ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯙꯧꯁꯦ ꯍꯣꯏ ꯏꯙꯧꯗꯒꯤ ꯑꯩꯒꯥꯄꯨꯔꯦꯟ ꯇꯥꯔꯛꯑꯦ ꯑꯩꯒꯥꯄꯨꯔꯦꯟ ꯇꯥꯔꯛꯑꯒ ꯑꯩꯒꯥꯄꯨꯔꯦꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯃꯔꯤ ꯑꯅꯤ ꯑꯃꯗꯤ ꯃꯃꯤꯡ ꯏꯀꯨ ꯕꯣꯛꯁꯤꯅ ꯕꯖꯅꯥꯊ ꯀꯧꯏ ꯏꯀꯨꯇꯣꯟꯁꯤꯅ ꯒꯣꯀꯨꯂꯥ ꯀꯧꯏ ꯍꯣꯏ ꯏꯀꯨ ꯍꯟꯁꯤꯅ ꯑꯃꯅ ꯁꯥꯖꯧ ꯀꯧꯏ ꯑꯗꯨ ꯑꯃꯅ ꯕꯣꯔꯥ ꯀꯧꯏ ꯑꯁꯤ ꯃꯣꯏꯁꯤꯡꯁꯦ ꯁꯤꯒ ꯂꯩꯔꯝꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯕꯁꯨ ꯌꯥꯎꯈꯤ ꯍꯥꯏ ꯑꯩꯈꯣꯏꯅꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ ꯊꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯏ ꯑꯍꯟꯁꯤꯡꯅ ꯍꯣꯏ ꯑꯕꯣꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯍꯟꯁꯤꯡꯗꯣ ꯇꯤꯟꯅꯍꯧꯕꯗ ꯂꯥꯏꯔꯕꯩ ꯃꯔꯝꯅ ꯊꯕꯛ ꯏꯟꯈꯥꯡ ꯍꯣꯠꯅꯕꯗ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯌꯥꯝꯅ ꯌꯧꯁꯟꯅ ꯈꯪꯍꯧꯗꯔꯦ ꯍꯣꯏ ꯍꯣꯏ ꯑꯁꯤꯅꯤ ꯋꯥꯔꯤꯕꯨ ꯏꯕꯨꯡꯉꯣ ꯏꯕꯣꯛꯀꯤ ꯍꯣꯏ 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 ꯑꯗꯣ ꯑꯕꯣꯛ ꯉꯁꯥꯏꯒꯤ ꯑꯁꯨꯛ ꯁꯥꯡꯉꯕ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯎꯗꯥꯔꯕꯣꯟꯁꯤꯗ ꯆꯍꯤꯁꯦ ꯍꯤꯡꯉꯛꯏꯀꯣ ꯑꯗꯣ ꯀꯔꯤ ꯀꯔꯝꯕ ꯀꯔꯕꯥꯔ ꯀꯔꯤ ꯀꯔꯝꯕ ꯍꯥꯏꯕꯨ ꯏꯕꯨꯡꯉꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯃꯣꯠꯄ ꯊꯕꯛ ꯉꯥꯛꯇꯅꯤꯗ ꯑꯣ ꯑꯃꯣꯠꯄ ꯊꯕꯛ ꯂꯧꯁꯤꯡꯁꯨ ꯃꯆꯦꯠ ꯑꯃꯁꯨ ꯂꯩꯇꯕ ꯃꯤꯒꯤ ꯂꯧ ꯈꯔ ꯐꯧꯁꯥꯅ ꯑꯣꯏꯅ ꯁꯨꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯕ ꯀꯔꯕꯥꯔ ꯇꯧꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯣꯠꯄ ꯍꯥꯏꯁꯦ ꯑꯕꯣꯛ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯨꯔꯒ ꯆꯥꯖꯕ ꯊꯕꯛꯁꯤꯗꯒꯤ ꯁꯦꯡꯕ ꯍꯦꯟꯕꯗ ꯂꯩ ꯄꯣꯟꯇꯦꯀꯣ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯕꯣꯛꯅ ꯋꯥꯔꯛꯄꯩꯅꯦ ꯉꯁꯤ ꯀꯟꯅ ꯂꯩꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯕꯣꯛ ꯑꯩꯕꯣꯛꯇꯤ ꯋꯥꯕꯩꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯦ ꯍꯣꯏ ꯍꯣꯏ ꯌꯨꯝꯗꯗꯤ ꯂꯧꯗꯣ ꯃꯌꯥꯝ ꯂꯩ ꯂꯧꯗꯣ ꯈꯔ ꯎꯁꯜꯂꯒ ꯐꯧ ꯀꯣꯠꯇ ꯍꯩꯖꯤꯜꯂꯒ ꯇꯥꯏꯔꯒ ꯈꯣꯠꯁꯨ ꯆꯥꯅꯤꯡꯉꯥই ꯂꯩꯇꯦ ꯇꯥꯏꯔꯒ ꯑꯗꯨꯝ ꯆꯥꯔꯛꯄ ꯍꯣꯏ ꯍꯣꯏ ꯁꯤꯒ ꯂꯥꯛꯑꯒ ꯕꯥꯃꯣꯟ ꯑꯃꯅ ꯍꯥꯏꯅ ꯂꯥꯛꯑꯦ ꯍꯣꯏ ꯂꯥꯛꯑꯒꯗꯤ ꯌꯨꯝꯐꯝꯁꯤꯐꯧꯗ ꯑꯁꯦꯡꯕ ꯂꯩꯔꯝꯗꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯏꯁꯨ ꯇꯥꯅ ꯆꯥꯔꯛꯇꯅ ꯍꯣꯏ ꯍꯣꯏ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯕꯣꯛꯀꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯐꯧ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯄ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯣ ꯁꯣꯝꯗ ꯂꯥꯛꯑꯀꯥꯟꯗ ꯐꯪꯗ꯭ꯔꯒꯁꯨ ꯑꯕꯣꯛꯅ ꯁꯤꯗ ꯈꯥꯡꯉꯒ ꯍꯣꯠꯅꯔꯒ ꯉꯁꯤꯐꯥꯎ ꯂꯩꯔꯛꯏꯁꯦ ꯂꯩꯔꯤꯃꯤ ꯑꯁꯤꯗꯤ ꯄꯨꯔꯥ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯁꯛꯅꯤꯀꯣ ꯃꯁꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯈꯥꯡꯕ ꯉꯝꯕꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯆꯧꯕ ꯄꯔꯥ ꯑꯃꯅꯦ ꯑꯕꯣꯛꯇ ꯃꯣꯏꯁꯤꯡꯁꯤꯅ ꯑꯩ ꯏꯇꯨꯡ ꯏꯟꯕ ꯉꯝꯗꯦ ꯍꯣꯏ 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 ꯃꯤꯔꯣꯟꯁꯤꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯆꯧꯕ ꯄꯔꯥ ꯑꯃꯅꯦꯕ ꯑꯕꯣꯛꯅ ꯇꯧꯔꯛꯏꯁꯦ ꯏꯇꯨꯡ ꯏꯟꯕ ꯉꯝꯗꯦ ꯍꯣꯏ 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 ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯃꯊꯛ ꯀꯥꯈꯠꯂ ꯁꯥꯗꯧ ꯊꯣꯡꯉꯦ ꯑꯩ ꯃꯊꯛ ꯀꯥꯏ ꯃꯊꯛ ꯀꯥꯔꯒ ꯂꯥꯏꯒꯤ ꯀꯟꯅꯕ ꯖꯦꯅꯝ ꯃꯈꯥꯁꯤꯒꯗꯤ ꯖꯒꯥꯗꯣ ꯂꯩꯖꯗꯕꯅꯤꯅ ꯑꯣ ꯍꯧꯖꯤꯛꯁꯤ ꯊꯥꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯔꯤ ꯑꯕꯣꯛꯅ ꯖꯦꯅꯝꯒ ꯀꯥꯇꯣꯟ ꯉꯥ ꯌꯣꯟꯕꯒꯤ ꯀꯥꯇꯣꯟꯗꯣ ꯑꯗꯨ ꯂꯩꯔꯒ ꯃꯣꯏꯕꯥꯟꯁꯤꯡꯗ ꯂꯩꯕꯥꯛ ꯍꯣꯜꯍꯜꯂꯒ ꯂꯩꯕꯥꯛ ꯍꯥꯞꯄ ꯁꯟꯊꯤ ꯍꯥꯞꯄ ꯃꯤꯂꯥꯏꯔ ꯑꯗꯨ ꯖꯦꯅꯝ ꯊꯥꯔꯒ ꯂꯥꯏ ꯀꯟꯅꯕ ꯆꯥꯔꯤ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯁꯨꯝ ꯌꯦꯡꯖꯕꯗꯁꯨ ꯑꯕꯣꯛꯀꯤ ꯎꯟꯁꯥꯒꯗꯤ ꯏꯇꯤꯡ ꯇꯤꯡꯅ ꯅꯍꯥꯗꯧꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯤꯠꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯀꯣ ꯃꯤꯠꯁꯨ ꯂꯣꯏ ꯎꯔꯤꯀꯣ ꯍꯧꯖꯤꯛ ꯃꯤꯠ ꯎꯏ ꯌꯥꯁꯨ ꯀꯩꯁꯨꯝ ꯇꯧꯗꯕ ꯃꯥꯜꯂꯦ ꯑꯕꯣꯛꯀꯤꯁꯦ ꯇꯧꯗꯦ ꯀꯌꯥꯝ ꯀꯟꯕ ꯐꯥꯎꯗꯤ ꯁꯥꯏꯕ ꯉꯝꯃꯤ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯀ꯭ꯋꯥ ꯃꯇꯨꯝ ꯀꯥꯛꯄꯗꯣ ꯑꯗꯨꯝ ꯆꯥꯏ ꯑꯁ ꯏꯃꯥ ꯏꯄꯦ ꯀꯨꯝ ꯆꯥꯏ ꯑꯗꯨꯝ ꯆꯥꯏ ꯑꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯆꯥꯛꯀꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯀꯔꯤ ꯑꯣꯏꯅ ꯆꯥꯏ ꯑꯕꯣꯛꯅ ꯉꯁꯥꯏꯒꯤ ꯆꯥꯛꯀꯨꯝꯕꯁꯤꯗ ꯀꯔꯤ ꯌꯥꯜꯂꯒ ꯍꯥꯏꯗꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯁꯦ ꯑꯕꯣꯛꯁꯦ ꯖꯍꯥ ꯊꯝꯕꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯏ ꯑꯣ ꯑꯗꯨ ꯀꯩꯅꯣꯒꯨꯝꯕ ꯊꯥꯎꯒꯨꯝꯕ ꯊꯨꯝꯒꯨꯝꯕꯗꯤ ꯈꯔ ꯀꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯕꯣꯛ ꯊꯥꯎ ꯊꯨꯝꯁꯨ ꯗꯥꯏꯔꯤꯌꯥ ꯀꯩꯅꯣꯁꯦ ꯂꯤꯚꯔ ꯐꯦꯇꯤ ꯄꯣꯏꯂꯥ ꯑꯣꯏꯈꯠꯄꯗꯨꯒꯗꯤ ꯊꯥꯎ ꯀꯧ ꯍꯥꯏꯅ ꯈꯔ ꯀꯛꯏ ꯍꯧꯖꯤꯛꯇꯤ ꯀꯛꯇꯦ ꯂꯣꯏ ꯆꯥꯊꯣꯛꯏ ꯑꯣ ꯍꯧꯖꯤꯛ ꯂꯣꯏ ꯆꯥꯏꯌꯦꯕꯀꯣ ꯂꯣꯏ ꯆꯥꯏ ꯀꯔꯤꯝ ꯑꯗꯨꯒ ꯊꯥꯛꯇꯦ ꯁꯨꯕꯁꯤꯃꯗꯤ ꯂꯦꯞꯇꯦꯕ ꯑꯕꯣꯛꯀꯤ ꯅꯠꯇ꯭ꯔꯥ ꯁꯨꯕꯁꯤ ꯂꯦꯞꯄꯦꯗ ꯑꯗꯣ ꯅꯝꯗꯣꯝꯆꯥꯅ ꯂꯩꯇꯕꯅ ꯀꯀꯥꯏ ꯃꯅꯥꯛ ꯆꯠꯈꯤꯕ ꯁꯔꯨꯛꯁꯤꯒ ꯏꯁꯨ ꯅꯨꯄꯤꯁꯤꯅ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣꯅꯦ ꯀꯔꯤꯒꯤꯅꯣ ꯍꯧꯗꯣꯏꯕ ꯄꯨꯡ 4:30 ꯇꯥꯔꯤꯅꯦ ꯃꯥꯗꯤ ꯒꯥꯔꯤ ꯄꯥꯏ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯃꯤꯅ ꯑꯗꯩ ꯉꯥꯡ ꯏꯄꯦ ꯈꯔ ꯉꯥꯟꯗꯣꯔꯦ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯁꯤꯠꯆꯜꯂꯦ ꯇꯩꯊꯣꯛꯑꯦ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠꯆꯜꯂꯦ ꯄꯨꯡ ꯂꯣꯏꯔꯀꯥꯟꯗ ꯃꯥ ꯍꯧꯒꯠꯂꯦ ꯀꯩꯗꯧ ꯁꯨꯔꯨꯔꯤꯅꯣ ꯍꯥꯏ ꯅꯪꯗꯤ ꯍꯧꯒꯠꯇꯦ ꯍꯥꯏ ꯑꯩ ꯉꯔꯥꯡ ꯅꯨꯡꯊꯤꯟꯁꯨ ꯃꯥ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯒ ꯉꯜꯂꯛꯀꯗꯕꯣꯏ ꯈꯜꯂꯤ ꯈꯔ ꯊꯦꯡꯉꯛꯑꯦ
ꯃꯃꯥꯒ ꯇꯨꯡꯗ ꯃꯥꯡꯗ ꯊꯨꯡꯉꯔꯦ ꯊꯨꯡꯉꯒ ꯀ꯭ꯂꯥꯞꯇ ꯀꯔꯤꯝ ꯆꯥꯒꯦꯗꯅ ꯑꯄꯦꯜ ꯑꯃ ꯆꯥꯔꯒ ꯆꯠꯈ꯭ꯔꯦ ꯑꯩ ꯀꯔꯤ ꯆꯥꯈꯣꯅꯦ ꯆꯥꯀ ꯑꯩ ꯅꯪꯗ꯭ꯔꯦ ꯑꯩ ꯆꯦꯟꯈꯔꯦ ꯃꯃꯥ ꯂꯥꯛꯑꯒ ꯗꯨꯛ ꯊꯥꯏ ꯍꯣꯏ ꯑꯗꯣ ꯑꯕꯣꯛ ꯌꯥꯝ ꯀꯟꯅ ꯂꯩꯔꯤꯁꯦ ꯆꯍꯤꯁꯤꯒ ꯑꯗꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠꯇꯅ ꯁꯟꯗꯤ ꯈꯤꯛꯇꯅ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯐꯝꯅ ꯂꯩ ꯑꯗꯣ ꯑꯩꯅ ꯑꯕꯣꯛ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯕꯣꯛꯇ ꯑꯩꯅ ꯁꯨꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯕꯣꯛ ꯃꯁꯤ ꯖꯥꯇꯤ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯍꯥꯏꯕꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯨꯁꯂꯤꯝ ꯂꯣꯏꯅ ꯈꯨꯟꯗꯥꯃꯤꯟꯅꯩꯀꯣ ꯃꯁꯤ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯁꯤꯅꯔꯣꯏꯒꯤ ꯇꯧꯕ ꯁꯨꯝ ꯈꯔ ꯈꯔ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯅ ꯐꯕ꯭ꯔꯥ ꯅꯨꯡꯁꯤꯅꯗꯕꯅ ꯐꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯈꯠꯅꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯕꯣꯛꯀꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯇꯪ ꯊꯝꯕꯤꯌꯨꯕ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯕꯗꯣ ꯄꯥꯝꯃꯤ ꯍꯥꯎꯁꯤꯡꯁꯤꯅ ꯃꯣꯏꯅ ꯇꯣꯡꯈꯥꯏ ꯇꯧꯔꯛꯏꯗꯨꯅꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯅ ꯍꯣꯏ ꯑꯩꯈꯣই ꯀꯨꯀꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯎ ꯍꯥꯏ ꯍꯣꯏ 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 ꯑꯗꯣ ꯀꯨꯀꯤ ꯀꯥꯡꯕꯨꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯣꯏꯅ ꯃꯣꯏ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯂꯩꯔꯤꯕ ꯃꯩꯇꯩ ꯕꯥꯃꯣꯟ ꯂꯩꯔꯤꯕ ꯑꯗꯒꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯄꯥꯝꯃꯤꯕ ꯑꯩꯗꯤ ꯍꯣꯏ 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 ꯑꯕꯣꯛ ꯑꯗꯣ ꯑꯕꯣꯛ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪꯒ ꯑꯅꯤꯔꯛꯇꯪꯒ ꯑꯍꯨꯝꯂꯛꯀ ꯂꯥꯛꯀꯦꯅ ꯈꯟꯕꯤꯔꯤꯕ꯭रा ꯑꯕꯣꯛꯀꯤ ꯃꯣꯠ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯕ ꯃꯁꯤ ꯈꯪꯗ꯭ꯔꯦ ꯏꯁꯣꯔꯅ ꯈꯪꯉꯦ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯇꯣꯔꯤꯔꯥ ꯆꯠꯇꯣꯔꯤꯔꯥ ꯈꯪꯉꯦ ꯑꯁꯤꯗꯤ ꯑꯕꯣꯛꯅꯕꯨ ꯆꯠꯀꯦꯅ ꯈꯜꯂꯗꯤ ꯉꯝꯃꯤ ꯆꯠꯂꯤꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯃꯤ ꯋꯥꯠꯇꯦ ꯑꯗꯨꯅ ꯑꯕꯣꯛ ꯍꯥꯏꯗꯤ ꯅꯍꯥ ꯑꯃꯗꯩ ꯍꯦꯟꯅ ꯑꯕꯣꯛꯅ ꯀꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯕꯣꯛ ꯃꯅꯤꯄꯨꯔꯁꯦ 10ꯔꯛꯀꯨꯝꯕ 10ꯒꯨꯝꯕ ꯂꯥꯛꯀꯦꯅ ꯑꯝꯇ ꯈꯟꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯕꯣꯛ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯕꯣꯛꯅ ꯆꯤꯔꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯕꯣꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣꯁꯨ ꯄꯨꯟꯁꯤ ꯇꯣꯟ ꯑꯣꯏꯅ ꯄꯥꯟꯕ ꯍꯣꯏ 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 ꯅꯆꯥꯅꯁꯨ ꯌꯣꯛꯇꯅ ꯑꯉꯥꯡꯁꯤꯡꯁꯨ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯕꯣꯛ ꯊꯦꯡꯛ ꯌꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ